CFG Senate Fighter Group का BHC Brave Heart Army का हुजुक बर्मा दा खुद का नथोंगनरी CFG के असो अपन असी अना यामना यावख्रे हाइदी सोशल मीडिया सिंगदा असीबा मियोय खरा के फोटो थाकनरक्ले उयाल द तुरेल कायबदगी 80 इसिलदा अमदे लेकाय गी मियोय सिंगल लोइनना कन्न थेंगनबा होनबगी वीडियो सोशल मीडिया सिंगदा थागनरक्ले AR na CC Puda Misamama Yosaina Kanduna Tamtina Purakibo, ZCA na Yaning the Pongdorakle, Kuga Battalion the Labor Contragatare Suba Assam Rifles ki Measure, Thadou Krishna Madi, Mahakalunda Rakiba Parsen Singna, Madam Taktana Sursanpurgi, Tang Numbiles the Labor, Guinea to Wankauba, Masagi Sahi, Ifugataruk Surabamio Ama, Yosaina Kanbagaluna Tamtina Purakpadagi, Hospital da like a Nakrehidi, Hide Batodo Sitasi Taruk the Toki Banihina, Zomi Sip Association, ZCA na Dorok Pagaloina Assam Rifles as a Takiba Tong Adubo, Akanamong the Yaning the Pasupong Dorokle, Zomi Chip Association, ZCA, Giserolamana High, Maralita Mio Amabu Sinning Zeta Puraga Tadorakiba Tong Ado, Yamna Luza the Basahing Sabasingna, Satagada Tawoni, Taudo Adumio Bagi Hakpu Kongauna Bani, Satarali Batong Aduna, Assam Rifles Kiming Satihan Bagaloina, Makogika Henbatong Adu Utopani, Maramaduna Taudo Adugi Matanga Ministry of Home Affairs Samadi, Defense Ministry Makidiki, Academy yang sangbaga loina na senaribo officer amadi AR gi person singa dugi mathakta disciplinary action amadi criminal action lokot kadabani haina sutak selakle Kuki inpi ne MLA singda dictate tawbase illegal ni Zairak pi bayai haina Thadou inpi na phongdorakre Kuki inpi gi makhada laigadoribase any Kuki tribe ki MLA ahum khakta ne haina phongdorakre Kuki inpi Manipur gi maikai dagi numit kharani gi mamangda serol ama thoktuna state asigi anobalenga ama semlakpa matamda Kuki zo gi mihut oina leiriba MLA tara ase karingba makhal amatada sarugyabi yaroi haina khangan khiba ase illegal ni haina Thadou inpi Manipur gi maikai dagi phongdorakle Thadou inpi na thadrokpa serol amana hai Kuki inpi mathakta criminal intimidation criminal conspiracy amasung sedition singba singi makhada miyam gi muhut sinduna MLA oina leiriba singda ki hanba amasung mi paiba phawon bagi damak sabsaba action lokotuna cherak pibiyai Kuki inpi Manipur gi maikai dagi Thadou mar paite bai phai zau natraga zo phuruk ki makhal khudima ki tribe ama hektabu makhoi gi makhada thamba natraga losingba singda namduna makhoi gi wafam sing ilhanna bagi thawong chathapam thoktaba amane Kuki inpi Manipur si Kangpopi district ta suma Pungphana miyamna yaba oide masigi sumathakta zomi gi leiriba MLA sing haibadi Buzagan Walte amasung MLA Khaute Zaugi MLA na Silunthang amasung Margi MLA Shursanlu Sanate sumakhoina humduna pubangamloi maramaduna makhoi gi makhada chatkadoriba MLA sing asi Kimnyau Haukip Hangsing Paulilan Haukip amasung Lejamang Haukip khaktani hairi hairiba MLA ahum asimak any Kuki tribe haibasigi makhada leiba ngaktani Kangpopi district ki oina su MLA Nemsa Kipgen amasung Haukolet Kipgen asi Kuki inpi Manipur gi makhada makhoi gi aningba singa du tawhanba oithokloi kanagumba MLA singla any Kuki tribe ki certificate lauduna hairiba kanglop asigi makhada lehanaba honajaba adugi masage apambani adubo Thadou gi ST certificate pairiba MLA singla anobalenga ama semnaba honarakpada kanagumba amatana aid papiba amasung athingba pibage hak ama phawba leite maramdi makhoi Kuki nate Thadou gi makhada leibane India gi leiriba sovereignty apunba natraga democratic process asida ayat apan pirak leba khudima asi logi oiba chapchaba serak sing pina ba thabak lokatpam thoi Thadou haiba phurop aside any Kuki tribe haiba schedule tribe ki manung da yawba kanglop ka khenei kumja 2011 ki census da mioi lak aniga lising tara taruk leiribani state asida khundari ba singmi singi manung da su khwaidagi masang yamba kanglop ama oina leirakle Thadou miyam gi damang natraga Thadou inpi Manipur gi mathakta Kuki inpi Manipur natraga Kuki zogi kanagumba mioi amatana makhoi gi makhada thamna ba hona pham thokte maram su sate kumjan 1984 dagi hauduna Thadou National Council amasung Thadou Tribe Council semduna lakre Kuki inpi gi makhada amuk phawba leiraktre Kuki inpi Manipur asidi any Kuki tribe ki certificate paiba mioi sing khaktagi oina leirakibani haina sumakha tarakle Nung leptana subadagi turel ayamba warning level gi mathagda sele haide haukiba ehingdagi Manipur gi mafam ayamba da leptana churakpana maram oiraduna state asibu phawduna selba turel ayamba warning level gi mathagda sele Imphal turel gi imai nungthil pung ani phawda leptana hengalakpana isau thokpa yaba thak yoksilakle Iril turel gi ising imai so wangkhalakle adumapur nambul turel Thawbal amasung Manipur river na singbadi warning level gi makhada sele nungju gi chang asi nomani ni asida ahongba leiroidaba maramna Manipur da amuk nauna
ising isau thokadra haibage mipaiba leire Imphal gi akut palambi sing ising thumjinduna leikre Bishnupur district ki kumbi maikai dadi yum phawba ising sangbagi paula e Imphal municipality na konba mafam kaya da su leirak konsang sing ising thumjilaga leire Maragasida Tengnopal district ki magistrate marei na thadrupa zero lamagi matungina haukiba ahingdagi churakiba nong asina maram oiraga National Highway 102 Imphal marei lambi gi mafam kaya da sing ningkhairakpa yai haina warning tawrakle PM Modi da Brazil ki khwaidagi wangba civilian award pikre Prime Minister Narendra Modi da Brazil ki khwaidagi wangba civilian award the Grand Collar of the National Order of the Southern Cross piduna ikai khumnabu utkre award adu Brazil ki President Luis Inacio Lula de Silva na PM Modi da khusinaki India amadi Brazil ki mari fagat hanabagi matang da Prime Minister Narendra Modi na lawba thodangbu sakhangba oina award asi khusinaki bani social media platform da thagalakpa warolamada Prime Minister Narendra Modi na hai Brazil amasung India ga mari hanadagi hauna chetsilakle haibagi mayek senglaba khudamne Brazil gi oina khwaidagi wangba national award khusinarapa haibasi India da laidiba miyoi crore samaga nifu gi saukthok saningai ne India amati Brazil gi mari setsilhana bahonabada President Lula na laukiba thodang adubu mahana thagatpa phongdokhe komja 2014 gi May tha da Prime Minister gi pham pairaklaba matungda tongan ba leibak singna Modi de award piduna ikai khumnabu olakpa handakna kunga taruk subani hairi IDP sing athuba matamda masa masagi mayumda hanjilhanaba thorang lokhale haina Governor amadi Chief Secretary na phongdokhiba wafam minambani haina Kemega Sandra da phongdokhre lamdam masida kumja 2023 gi May 3 dagi hoduna thokiba irang asina maram oiduna hauji relief camp sing da changjafam loduna leiriba IDP sing PR lenga ki maikai dagi athuba matamda masa masagi mayumda hanjilhanaba thorang lokhale haina Governor Ajoy Kumar Bala amadi Chief Secretary PK Singh na phongdokhiba wafam sing adu minambani lenga na lokholakliba thorangda IDP sing masa masagi mayumda hanjilhanbagi wafam yaudre haina MPCC ki President Kemega Sandra phongdokhre Sahi tara helaba diesel ki gari sing amadi sahi tara manga helaba petrol ki gari sing da petrol amadi diesel pi dabagi wareb laukhre National Capital Region NCR gi manung channa laiba district manga yauna Delhi da mapunsi loraba petrol amadi diesel ki gari sing da lakliba November gi tang amadagi thau pi raroi hairi hairiba khongthang ase Delhi lengang na salliba tha asigi amadagi chanaba hauragani haina mamang da lauthokibani adomoina miyam gi reaction matung ena athingba si matam khara komthokibani madugi matung Delhi lenga ki maikai dagi Commissioner for Air Quality Management da haijarapagi matungina ngarang CAQM gi pangthokiba mifam amana lenga na piba matanggi matungina sahi tara helaba diesel gi gari sing amadi sahi tara manga gi mathakta lairaba petrol gi gari sing da petrol amadi diesel pi dabagi wareb laukhibane masiga loina na NCR gi manung channa laiba Gurugram Faridabad Noida Ghaziabad amasung Sonipat yauna lakliba November amadagi lenga na piba matam loraba gari sing da thau pi dana ba wareb asi laukhibane QM na lokhalaklibu khongtang asigi matungina gari singki sahi khangdoknaba thau gi pump singda automated camera system thanggadori loinara traffic police singa su matam helaba gari sing lambi da chattana ba thabak lokhalhalagani haide Indian Air Force ki fighter jet ama kaikhre haide ngasi numi jongba matung pung amaga minute kunga mangarom tabada Rajasthan ki border village ama oiriba suruda Indian Air Force ki fighter jet ama kaikhre aircraft adu baneda village ki lobuk amada kairaga tasilaki bane plane kaiduna tasileba mafam adugi akoibada haksangi saruk sing adu sai thoklaga taraga leramba thengnake haujik sabchana pilot adu sire habagi official oina laukthokpadi leitre adubo kairaba plane adugi manakta miyoi gi haksangi saruk kya sai thoktuna taramba pilot adu soidana siramlagani haibagi thajaba lairi thodo adugi paw hek phangbaga authority gi maikai degi mafam adu da changsinduna yengsen ki loinana rescue operation yauna investigation gi thabak sathari